Angang Oiringeida Fattaba Achoi-Apa Charabadi brain Sokchillak-e. Angang Oiringeida Fattaba Achoi-Apa yamna Charabadi brain Sokchillak-e haina anauba study report na phongdokleng. University College Kok UCC da chathagiba study amagi report na hai. Chahi nauringeida fet amasung sinigi saruka hena yawba chinjak chabagi hainabi thambana brain gi akhanaba mafam kharada akaiba thohalae. Aram khawrangba phawunanabagi control tawriba brain gi sarukta akaiba thohalaktuna chaba thakpagi mawong matawda soiba kaya marum lakhanba yai. Haidi bangang aduna tungi punsida hakchang sajel tawduna afaba chinjak charabasu hana sokshin khiba brain gi phibam adu amukhana fagalanba ngamde. Matam gi awonba matunginna kaithel da hakchang sokningai oiba chinjak makhal kaya marang kaina puthorakle. Angang ayamba hairiba chinjak sing asi chabagi hainabi thamnarakpa maramna tungi punsida chawna akaiba thogalakpa yai haina APC microbiome gi scientist sing na phongdokhe. Chanabi ama woina birthday party school gi thoram amadi mamanaba mayam punbagi thoramda fet amadi sini gi saruka hena yawba chinjak chabagi chanabi ama leirakle. Hidam asiga mari leinana sathagiba study gi report amana Nature Communication Journal da phonglakhe. Report aduna hai chahi nauringeida calorie gi changwang na yawba aduga kanaba machal yawdaba chinjak ka hena chabana brain da kaiba thogalakpagi khudam thengna dai. Researcher singna uchi kharada changyeng tawduna yengbada wafam asi khangba ngamlakhibane. Uchi kharada fet amasung sini gi chang wangna yawba chinjak pijaduna yengbada hairiba uchi sing aduna chahi khara yamlaklaga brain gi phibamda ahongba kaya thorokpa thengnakhi maruwaina aram khawrangba phawhanbagi thawong control tawriba brain gi hypothalamus region da akaiba thogalai. Adum oinamak thiril gi phibam phagalhanaba chection thawrang laukhatlabadi amangata thokraba saruksing adu tapna tapna phibam phagalakpagi khudam thengnakhi. Pumnamak asi oidunasu chahi nauriba angangsingda fet amasung chini gi saruka hena yawba chinjak pijaroidabani haina study aduda maruoiba thawdang laukhiba Dr. Christina Martina phongdokle. Chahi nauringeida fattaba amasung kanadaba chapot chabagi hainabi thambana tungi punsida ohelakpa yaba khudongthiba singdi hakchanggi arumba hengalakpa heart ki laina lehelakpa diabetes amasung insulin resistance hengalakpa ningsingba ngambagi matik mayai hanthalakpa hormone gi khal kahelaktuna unsa sokchillakpa sina chingbani haire. Rajya Sabhagi Mirep Oinaba Adhikarimayum Sarda Nattana Kanamtana Mirep se Pisinnarakhidre. Chaliba tha asigi kunmathoida matam loiragadaba Manipur Rajya Sabhagi sit amagi mikhalgi damak ngarang Mirep se Pisinnabagi aroiba pungpham phawbada NDA na puthokpa Adhikarimayum Sarda Nattana Kanamata Mirep se Pisinnarakhidre. Mahak ngarang numit yung bamatungda masing yamlaba MLA singa loinana returning officer gi office oiriba Manipur Legislative Assembly da Mirep se pisinba lakhe. Mahak na Mirep se ahum pisinkhe. Ahanba Mirep se dana MLA taret na proposer oikhe. MLA taret adudi Govindas Konthaujam Laisang Them Susindro Laurembam Ramesor Khumuksam Joykishan Khwairakpam Ragumane Nisikanta Safam amasung Sapam Kunjakesor ne. Anisuba Mirep se aduna hanagi Chief Minister Nongthongbam Biren Losidikho Abdul Nasir TH Syam Kumar Irengbam Nalini Ramuibana proposer oikhe. Nomination paper ahum maktuda Kuki Jogi MLA amata proposer oina yaudre. Ngasi Mirep se scrutiny tawgani June 10 na Mirep se lokthokpagi aroiba numit ne. Numit asida Sarda lamba yaudana mai pakle haina lauthoklaba yai. NRC tawdringaida census tawba yaroi haiduna mioi lising kaya na Imphal da wakat khongsa chatkre. Demographic change ki high level committee da Manipur gi mihut yawgadabane. Manipur gi civil society organization taraga marina sinduna ngarang mioi lising kaya na saruk yaduna Iraipak Manipur kanba miyam gi taksin khongsat ama Imphal da chatkre.